Thadou community ki asengma masak takpa warol parliament ta thambinaba home minister da taksinkhre. Thadou community ki yamna distinct oiba identity amasung mayek sengna takpa warol ama parliament ta thambinaba Thadou Inpi Manipur na union home minister Amit Sada aiba serol ama piduna taksinkhre. Thadou Inpi Manipur ki president James Thadou na khudek biduna thasi ki kunmanga da union home minister Amit Sada pisin ki bachirol aduda Manipur da mitay amasung mitay pangal amadi scheduled tribe list da yauba Yelhomi tribe kunmapa na punang kundaminari ba mafam amani tribe sing asigi manungda Thadou tribe na khwaidagi mising yamba tribe kangbu amani kumjali sing amaga chani pan marphuma thoigi census dagi hauna Thadou miyambu Thadou haibana aduma khangna duna lagli Thadou gi mamangda natraga maningda karigumba wahai amata yaude kumjali sing ani ga tarama thoigi census da Thadou gi mising lag ani ga lising tara manga chama pantara humdoi leiduna Manipur gi Yelhomi tribe singi manungda khwaidagi mising yamba tribe ama oidi Zirol aduna makha taraduna aikhoigi Thadou ga aikhoigi identity ga matam pumbada saguna duna lagli maramachina mawong amada Thadou gi asengba masakpu lana uhanaba honarakpa aranba thawong oibada natana Thadou tribe pu ikai khumnadabani haina lawani Thadou asi pak chauna yengbada jo mizo family gi manung chali hairagasu Thadou gi asengma masak manghanaba honarakpa yaba ngamloi loinana aranba mawongda Thadou bu Kuki haina Pauthokpa aikhoina yaba ngamloi chaliba thasigi manungda Delhi da Thadou Inpi Manipur amasung Mitai Alliance anigi marakda mifam pangthoktuna wakal taminakhiba lei adubo mifam adu Mitai amasung Kuki anigi marakda wari sanaba oina uhanaba honabadi aranba oigani hairi maramasina lanai miyoi sing media organization amadi laingangna Thadoubu Thadou oina mayek sengna refer taubiyu haibaga loinana Thadou gi asengma masak takpa warol ama parliament da thambiyu haina union home minister Amit Sada Thadou Inpi Manipur gi maikai dagi taksinki MP Bimol gi wahang NE da paikhaliba NHPC gi power project singda contract labor lising amaga chamaga ni engage tori power minister Inner Manipur Parliamentary Constituency gi MP Dr. Angomcha Bimol akoijamna Lok Sabha da answer question oina hangba wahang amagi aiba oina pikhiba paukhumda Union Minister of State for Power Sribat Nayangna awang nongpok lamdamda National Hydroelectric Power Corporation NHPC na paikhaliba power project singda puna contract miyoi lising amaga chamaga ni thabak piri haina phongdokhre ngasi Lok Sabha mifamda answer question oina MP Bimol akoijamna awang nongpok lamdamda NHPC gi makhada karamba state da power station plan kaya yamna leibage plan sing asigi manungda thabak tawkhidraba plan yauragadi kayano awang nongpok lamdamda paikhaliba project sing asina haukiba sahi manga asigi manungda puna mai kaya puthokpa ngambagi amadi project sing asida local gi miyoi kaya direct natraga indirect oina thabak pirabage amadi makhada na NE da project sing paikhanaba thorang leirabra haina house thamki wahang adugi aiba paukum oina piraduna Union Ministry of State for Power Sripa Nayangna hai awang nongpo state da NHPC na megawatt chatruka humdramanga capacity leiba hydroelectric power station ahum paikhatuna haukiba sahi manga asida electricity million unit MU lising tara taruka chamapan kuntra manga power generate tawkhre power station sing adudi Manipur gi Loktak project Sikkim gi Rangit power project amasung state asimaki Tista 5 project ni Loktak project na megawatt chamaga manga Rangit na megawatt hompu amasung Tista na megawatt chamgaga taragi capacity ni project ahum asi hauji mathau tauri mathau tawdaba project amata IE da leitri hauji power station sing asida local miyoi lising amaga ani contract da thabak tauri Makhatana awang nongpo state singda megawatt lising manga chamgagi capacity oiba hydroelectric multiple project mari senga sagatpagi thabak chathari masida natana project kaya ama paikhanaba thorangsu tauri haiki ngasi PDF ka kene biga short thabet honkhai seli adugadi loina hoijilaga pokai hankhre sikre hairi gari ama drug ka konana fagat khre thasi ki kunmanga da police na drug lalon ba miyo ahum drug kg 5.5 ka konana fakibagi case adu mari lenana makhata na thiba humbagi thabuk chathabada Imphal ki mafam amada hundoktuna thalamba Mahindra Bolero gari ama fagat pangamne hairi police ki pawman hai gari adu da changsinduna check tarubada gari adu gi manungda heroin powder kg manga yarom bathengnare heroin powder sing adu soap case sani pantara mapanda hablaga gari adu gi manungda yarom bani masiga loina na case asiga mari lenana fagat kiba heroin powder asi
KG 10.50 sukre hainasu police pausina makatari. Chairauba amadi Idul Fitr working days oina logani. Financial year 2025-26 ki ningthina close tawba yanabagi dama General Administrative Department JAD Government of Manipur gi Deputy Secretary Assem Rosina Chanuna ngasi official oina Governor gi mingda tha asigi 18 thangja March 13 sajibu nongma panba chairauba nongmaijing amadi March 13 Idul Fitr ningthaukaba numising asi Treasury Office ka mari lenana government ki makhada leiba public amasong private sector sing government ki office sing autonomous bodies sing corporation society amadi board na singba sing working days oina logani haina official oiba cherol ama thokre. Manipur da poppy plantation tawbada masing yamlaba chemical sizinaduna leibak lehauda akaiba pibada natana hu chenba ising sizinabadagi laina kaya pokhali commissioner. Organic farming ki matangda nongmagi oibe regional conference ama ngasi hotel Imphal ki conference hall da Ministry of Agriculture and Farm Welfare Government of India gi Regional Center for Organic and Natural Farming Imphal Department of Horticulture and Soil Conservation amadi Manipur Organic Mission Agency Momona sinduna pangtokre Manipur da poppy plantation tawbada masing yamlaba chemical sing sizinaduna lebak lehauda akaiba kaya pibada natana nongju thada madudagi chentharakpa hu chenba ising adu sizinarubadagi miyoibada makal kayagi lainana narakpagi maram oihale hainasu tharom aduda saruk yakiba Horticulture and Soil Conservation Commissioner cum Secretary Thaithuling Panmaina phongdokre. Nomagi oibo organic farming gi matangda pangthokiba khana nainaba thoram aduga mari lenana Department of Horticulture and Soil Conservation Government of Manipur gi Commissioner cum Secretary Thaithuling Kamaina phongdokibada chinjak haibasi miyoiba akhoigi medicine makal amani aikhoina chagadoriba chinjak adu afaba makal gi chinjak charabadi changakadabadagi kanba ngami maram aduna lamdam asida leiriba miyamna hakchang fana thamnabagi damak afaba makal gi chinjak chaba ngamnanaba honabada chemical yaudaba chinjak sing chanaba honasi yariba makai laumi singna organic farming da ahenba mideng changduna afaba pothok puthokuna lamdam asigi miyamda phanghanaba honasi loinana matangi matungina laumi singda ahenba mideng thamduna laumi gi masing hegathansi hainasu phongdoki. Pochai pusilakba gari sama Imphal gi damak jiribam thadokre ngasi ayu pung 3:30 taba matamda chamaga marfu mari CRPF Battalion Chowk Committee gi inspector amana luchingduna Scott tawduna National Highway 37 Imphal jiribam lambida puna mal pusilakpa gari chamanga senduna Imphal gi damak jiribam thadokre mal pusilakpa gari 13 na Scott konadabadagi jiribam na panduna lehawre hairi. Imphal gi damak jiribam thadokraba gari chama adudi LPG bullet 18 LPG cylinder ani petrol tanker 13 diesel tanker 18 kerosene tanker ani punna 34 ni aduga atai posai pusilakba gari 38 na FCI gi 13 cement 15 transport ki amani amaromda score konadabadagi petrol tanker 3 LPG ani tongan ba asa thak polam pusilakba gari ahum punna gari 13 jiribam da panduna lehawre hairi. Security force na yamlaba khulai sing fagat pangamkhre Imphal district ki Khulen village amadi Thobal Dam police station ga tainaba mafam singda security force na thiba humbagi thabak chathabada masing yamlaba khusugulai sing fagat pangamkhre police ki pau gi matungina ngarang police na fagat pa ngamkhraba khusugulai sing adugi manungda magazine ani ga konana AK 56 rifles ani magazine ga konana 7.62 mm SLR rifles ama SMG carbine ama 36 hand grenade manga tube logging turret alum explosive mari letho shell ani AK rifle ki maru kuntra insars rifle ki maru kun 303 gi maru tara manga SLR gi maru taru amo carbine maru yankai 9mm gi maru manga M20 gi maru ahum .38 pistol gi maru ani amadi atai masak sing yauri nakalama romda Kaksing district ki manung chana leiba Sugunu police station a konba Wapokpi gi sing masada security force ki apunba team na thiba humbagi sabak chathabada khusugulai kaya su fagat pangangkre fagalaba khulai sing adugi manungda magazine aniga konana SLR ama 9mm pistol ama detonator yaudaba number 36 hand grenade ani insas ki daylight telescope ani tear gas stun grenade ahom tear gas sticker grenade ani tear smoke grenade ama smoke grenade ani amadi atai masak sing yauri fagalaba polam sing Sugunu PS da Chinaki bagaloina na makata ba thabak lokhat pa hokre hairi